ꯆꯅꯨꯡ ꯈꯨꯜꯗ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯁꯟ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯁꯤꯡ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯅꯥꯇꯣꯝꯕ ꯃꯤꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯕꯣꯏ ꯈꯨꯜꯗ ꯂꯩꯕ MRC ꯀ꯭ꯂꯕꯇ ꯍꯥꯡꯕ ꯏꯀꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎ ꯄꯥꯎꯈꯨꯝꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 30ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯆꯅꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯅꯥꯏ ꯌꯨꯝ ꯑꯃꯗ ꯍꯥꯡꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯠ ꯑꯃꯗꯒꯤ ꯃꯤꯇꯔ 100ꯔꯣꯝ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯨꯝꯊꯔꯛꯂꯒ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯆꯅꯨꯡ ꯈꯨꯜꯒꯤ ꯁꯟ ꯀꯌꯥ ꯆꯦꯟꯊꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯈꯔꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯒꯤ ꯁꯟ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯀꯨꯀꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡꯅ ꯁꯟ ꯍꯥꯠꯈꯤꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤ꯫ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯟ ꯍꯥꯠꯄꯒꯤ ꯈꯨꯗꯝ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅꯕ ꯁꯤꯟꯈꯤ꯫ ꯃꯔꯛꯁꯤꯗ ꯇꯔꯦꯠ ꯈꯨꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯧꯆꯣꯝ ꯕꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯈꯤꯕ ꯃꯦ 30ꯗ ꯊꯥꯗꯣꯛꯈꯤꯕ ꯁꯟꯕꯤ ꯑꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯁꯟꯕꯤ ꯑꯗꯨ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯏꯀꯜꯗ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯁꯟ ꯑꯁꯤꯕ ꯑꯃ ꯆꯪꯂꯒ ꯉꯥꯛꯄꯤꯒꯅꯤ ꯆꯤꯡꯂꯒ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨ ꯕꯁꯟ ꯀ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯟ ꯑꯗꯨ ꯕꯁꯟꯠꯀꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯁꯟ ꯑꯁꯤꯕ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯅꯨꯡ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯈꯔꯒꯤ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯁꯟ ꯀꯥꯞꯄꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯅꯛ ꯅꯛꯅ ꯃꯤꯇꯔ 150-200 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯣꯁꯠ ꯑꯃ ꯂꯩ, ꯑꯗꯨꯒ CRPFꯀꯤ ꯄꯣꯁꯠ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ इनक नकना कुकीसिंगना लागा सन हापा ngamisinati मखोइगी स्ट्रेंगदु इनक नकना मफमसिदा असम राइफलना अयाव पिरगा चंगहलगा कापि हाइबसे मसिना प्रूफ ओरबनी सनजि हालगा चखरिबदो हौजिक मफमसिदा मितैगी लौ पानबा मतमसु यौरे मयाम असिदा मितै अमदा अखोइगी मी अमदा कापम तारगदि मतु अखोइ तुमिना येंगदना लेगिदोरिबा असिगुम्बा यामना मिचंग मखाइ नाइबा कुकी अमसु मितैदा थाक अनि खेनना येंगबगी असिगुम्बा सेंट्रल गवर्नमेंटगी थौंगसे असि नोंखै लेतना अखोइ यानिंगदे। सन मपू बसन की लोइनबे थोकचोम बिलाना हाई कुकी सिंगना पुखरिबा सन अदु मखोइगी मांखरिबा सन अदुनि हाइबा चपचाना खंबा ngamle सन अदु हौखिबा मे 30dage हलखिद्रबसु सन अदुगा चमिनखिबा मचादे युमदा हलखि हिरम असिदा मरी लेनबा ऑथोरिटीना बिदेंग चौबियु हाइना मांगना मखा ताना फोंदोखे। हौखिबा मे गी तांग कुंथादा तात कुंथाने बेदा अखोइगी संसि कारक्तरे संसि कारक्तरे बसे चानुंगदा नोंगै मखोल अमा तागी हाय अदुदा नोंगै मखोल अमा तागी सन कापिना मयामना हाइनरे अदु खोइगी ओइरमगदरने थिगलुबा मतमदा इकन्ना हाना थिगपिदना संजे इकन्ना हाना थिगपिरमे अदुगा संजिगी वीडियो यंग मतमदा संजे खोइगी ओइरमे हाइरिबा सलासे मयामना मतेंग पांगबिदना जु मतेंग सिगी मरमदा थिगपिनबा मतेंग पांगबियो हाइजरी।